Ngasigi video sidi history da khwaidagi sathikiba hacker mangagi warini. Ahanbada Gary McCannon mahak asi 10 February 1966 da UK da pokhe aduga mahaki sinphamna Scottish Administration System da thoburami. 2001 amadi 2002 gi matamda hairiba misak asina NASA, US Army, Navy amadi US Air Force singi computer singbu hanjin hack tawkhe aduga mahakpu the biggest military hack of all time haina khangnai. Hairiba thabuk thoramsing asi recovery tawnangai damakta US government na $700,000 henna kaithaki. Interview amada mahakna asumna haiki mahaki heki pandam asi UFO amadi UFO gi arol atrop singbu miyam da khanganba amadi US ki secret technology singbu miyam da khanganba haibasi mahaki pandam ne aina. Ani subada Guardian of Peace hairiba hacker group asi Sony attacker haina khangnai. 2014 da hairiba hacker group asina Sony company bu hack tawduna release tawdriba movie amadi film script company gi achawa sangsingi thau puriba mi singi data film star singi mobile number degi singna 100 terabyte muk hack tawduna miyam da publish tawkhe. Hairiba hacker group asi North Korea government na hojik phawa puthokpa ngamdri. Ahum subada Karen Koss mahak 22 July 1965 da Germany da pokhe. Mahaki mama pa cancer na maram oidana sikhe. 1885 da mahakna hacker group ama lingkhatkhi aduga Chos Computer Club haina mingthonke. Hairiba hacker group asina US military computer hack tawduna US military ki nuclear weapon singi aron athup singbu KGB hairiba group asida yolamkhe. Aduga mahakpu government na fagatri mamangda masa matonta mai thajaduna mahak suicide tawjakhe. Mari subada Jonathan James mahak 12 December 1983 da Florida gi apikpa mafam amda pokhe. Mahaki mapa ase computer programmer amane. Mahakna sahi daruk surakpa swaida computer video game da mahak addict oikhe amadi computer gi maramda mahak khangninglathe. Masigi matung mahak hack tawba tamkhe amadi haikhe. Mahak wanda school gi mark nemi haibagi awaba leramde maramdi mahakni school gi computer adu hack tawthoktuna mahakki mark record adu semdo amme. Ikhangdana sahi mahakna sahi 300 surakpa matamda mahakki mapagi computer adu Windows OS system dagi Linux OS system da onthokiramme. Masidagi mahakki mapana kiraduna mangonda computer sinnakhide amadi mahak computer sinnate haiduna mayumdagi thokhe. Masigi matungda mahakna hack achoba kya tawba hokhi masigi manungda NASA gi rocket engine test tawba amadi ISS International Space Station ga paw phaunabagi data kya mahakna hack tawthokhe. Masigi 3 week ki matungda mahak phakhi amadi sahi sudabana maram oiduna mahak juvenile center da leiba takhe. Government dagi $40,000 loss tawkhi masi recover tawnangai damakta. Manga subada Astra hairiba hacker ase Greek macha amani amadi mahak mathematician amani. Mahakna France da leiba Deson group ki computer system bu chahi manga gi mathakta hack tawduna weapons technology kaya 3D modeling software kaya huranduna Brazil, France, Germany, Italy, South Africa amadi Middle East country kaya da yonduna lerami. Finally mahak Diesel group na apartment amadagi hack tawduna fakhe. Chaurakna 250 to 361 million muki chang mahakna huranduna leramkhe.